Number 1. Sagem pomba umurok nga atauba. Number 2. Singzu mangan atauba papor makak. Number 3. Ngate nganok thongba yongsak iromba bora. Number 4. Sareng thongba yongsak iromba champut. Number 5. Sangum sena bora zhan thongba kangmet amadi hawai thongba. Number 6. Uti asangba haibamana kangsu amadi kukha bora. Number 7. Tuna thongba mairen thongba amadi yongsak singzu. Number 8. Kongre kangau hangam samthong amadi iromba. Number 9. Kamen sinba thongba pan iromba amadi sebot kanghau. 10. Nga toiraga thongba thambok singzu. Number 11. Usoi kangsu kangsoi amadi kanghau. Number 12. Sagri thongba lukhoibi kanghau thangjing metba amadi paknam. 13. Namra ironba ngau thong amadi golam ni kanghau. 14. Tumyak pi ngauba hangam ga nga ga thongba amadi usoi kangsu. 15. Kamena khabi ngauba thangjing metba amadi usoi uti. 16. Nganam hendak sok amadi bora zhan thongba. Number 17. Singzu paknam. Number 18. Khazing bora laiwa iromba amadi saugri thongba. Number 19. Sareng thongba iromba. Number 20. Kesri usoi uti.